State asida thokliba irang asi loisinduna nena taba punsirol amada hanjilaktriba fawba tampaktagi Kanglatombi Naga Point lanthok-tuna Kangpokpi district lomda chatnaba honariba singasi khudaktagi lepiyu haina Sengmai Police Station gi official in charge athokpam Dipakna pauzelakli Sengmai Police Station da pangthokiba pawgi mifam amada OC asina ngarang su Naha ani Kanglatombi Naga Point lanthok-tuna Kangpokpi district Lansinge Tourambada Matam Chana Thengnahoubadagi Emung Manungda sinaba ngamki Naha ani asi tharaga Kangluki irang asigi Manungda punna miyoi taramanga Kangpokpi district Lansin khiduna pamdaba thokdok thoklamba yabadagi thingba ngamhauki Naga Point asida Sengmai Police Station 22 AR amadi 52 Battalion BSF amadi SIT gi apunba kangbu amana duty tawduna lakli Lambi asi National Highway oibana gari kaya chathok chasin tawba amadi Naga Point asigi akoibada sakchu manaba furup kaya gi miyoi sing khundabana mipum khudimak khandoknaba honabada police singdasu chawna khudong chadaba mayok nei irang asi haurakpadagi ngasi fawbada Naga Point asi lansinduna changsinkhiba miyoi nipan ngasi fawba thiba khangdana leiri Makata na sigumba pamdaba thokdok thoktanaba police na lokhaliba thodang sing asibu lamdam asigi miyamna mapung fana sawgatpiyu haina pukning chingsilakli Panba yabadi irang asigi manung chana Naga Point asi lansinduna changsinkhiba akhamdagi mahiroi ani Sengmai zindagi Naha ani Sengmai dagi ani amasung thangmaiban amadi khongampatagi miyoi amamam ngasi fawba mari makhong khangdana leiraklibani Sengmai Police Station konba jaga amadi Kangpokpi district lona riba jaga soisida akoigi Naga gi check post amadi famduda koina nachi fawboda koigi thoningdaba thodok aduda mitra manga rescue tawgre aduga valley ga chinga gi lona area da leiba koi security gi area singsida prajana mateng bangbiraga sumba thodok thongdab those thoktanaba praja gi paikada nolukchari akoina rescue tawbanga magudaba se sakchu sumana ba jaga duda Naga taba Muslim taba jaga duda Nepali taba mayamak da movement taw mayamak da koina iman manaba du sakchu ga khangmanga mudaba digi moina adai du moina locality type ta haidare sat kadum thawjengibada koina khanghaudabagumba adummaga yawbadagi suma khudong tibasi thoi aduna matam kharagi son changbiraktana ba prajada thamjage